ꯑꯗꯨꯗ ꯃꯩꯇꯩ ꯆꯤꯆꯦꯅ ꯄꯤꯔꯛꯄꯅꯦ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯆꯦꯗ ꯍꯧꯖꯤꯛ ꯆꯤꯔꯤꯒꯦ ꯃꯌꯥꯝꯗ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤꯅ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯌꯦꯡꯉꯣ ꯃꯩꯇꯩꯒꯤ ꯁꯥꯔꯤꯒ ꯐꯅꯦꯛꯒ ꯁꯦꯠꯄꯤꯔꯦ ꯁꯤ ꯌꯥꯗꯦ ꯁꯦ ꯑꯝꯇ ꯄꯨꯕꯤꯈ꯭ꯔꯣ ꯑꯣ ꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯃꯥꯁꯨ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯁꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯆꯩꯔꯥꯎꯖꯒꯦꯅ ꯌꯥꯝꯅ ꯈꯟꯖꯔꯨꯔꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯃꯥꯡꯉꯦꯕꯀꯣ ꯑꯩꯅ ꯂꯥꯏꯗꯁꯨ ꯀꯠꯄ ꯌꯥꯗ꯭ರೆ ꯑꯗꯨꯅ ꯂꯥꯏ ꯀꯠꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯉꯝꯖꯕꯗꯣ ꯈꯔ ꯃꯊꯦꯜ ꯈꯔ ꯇꯧꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯂꯩꯔꯤꯕ ꯗꯤꯗꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯑꯦ ꯍꯤꯟꯖꯥꯡ ꯃꯌꯥꯝ ꯃꯊꯦꯜ ꯊꯣꯡꯉꯒ ꯆꯥꯗꯣꯏꯅꯦꯅ ꯃꯣꯏꯗ ꯃꯌꯥꯝ ꯋꯥꯔꯤ ꯂꯤꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯣꯏꯗ ꯊꯤꯜꯂꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤꯅ ꯍꯥꯏꯈꯤꯔꯕꯅꯤꯅ ꯑꯀꯥꯗ ꯌꯨꯝꯁꯦ ꯃꯥꯡꯗꯣꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯉꯝꯖꯕ ꯃꯊꯦꯜ ꯈꯔꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯃꯌꯨꯝꯁꯤꯡꯗ ꯊꯤꯟꯕ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯀꯩꯀꯩ ꯃꯊꯦꯜ ꯊꯣꯡꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯎꯇꯤꯁꯦ ꯁꯣꯛ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯑꯩꯁꯦ ꯀꯥꯏ ꯅꯣꯏꯒꯤ ꯎꯇꯤꯗꯣ ꯈꯥꯕꯩꯗꯣ ꯀꯗꯥꯏꯅꯣ ꯉꯁꯤꯗꯤ ꯐꯖꯔꯦ ꯖꯦꯅꯝꯁꯨ ꯂꯩꯇꯦ ꯉꯧꯊꯣꯛꯏꯅꯤ ꯑꯗꯨꯒ ꯁꯤ ꯄꯅꯤꯔ ꯊꯣꯡꯕꯩꯅꯦꯕꯀꯣ ꯒ꯭ꯔꯥꯏꯟ ꯇꯧꯔꯦ ꯀꯩꯅꯣ ꯃꯃꯥꯅꯣ ꯑꯗꯣ ꯑꯩꯗꯤ ꯁꯤꯒ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯀꯥꯔꯦꯟ ꯆꯠꯇꯕꯩ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯄꯅꯤꯔꯁꯤꯅꯦꯕꯀꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ पनीर थोड़ा उबलगे सिदा लेरे पनीर से हादे थोड़ा sajibu maru ko na grind ba tilhau ka ta du khong de tilhau ka ka no do tilhau ka chanam ga do isi ni ko दो मैम से ब्राउन हो रहे को टमाटर पेस्ट दोनों हाथ चल लगे तुम हाथ चल ले को मैम दो मैम थाव से तोंगाना ले को टमाटो ना तोंगाना ले को सिगी मतम सिगा में को इन मसाला खा से मैम अना सिसे हापने थमने हापौद हापचलने चिव तौबद हापने थमगा अस मोरोकी साइड हापने हापर मरु से लेने हापचल
ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯄꯅꯤꯔ ꯊꯣꯡꯕꯗꯣ ꯏꯆꯥ ꯊꯣꯛ ꯑꯝꯇ ꯄꯥꯝꯕꯤꯌꯨꯁꯦ ꯇꯨꯝꯅꯤꯡꯉꯕ ꯀꯩꯅꯣꯝ ꯇꯧꯏ ꯂꯩꯔꯦ ꯑꯩ ꯁꯤꯗꯅ ꯎꯇꯤ ꯊꯣꯡꯕ ꯂꯩꯔꯦ ꯀꯥꯡꯉꯧ ꯂꯩꯔꯦ ꯄꯅꯤꯔ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯕꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯊꯤꯟꯉꯥꯏꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯇꯦꯡꯀꯣꯠꯇꯤ ꯁꯤꯗ ꯑꯣꯏꯅ ꯊꯤꯜꯂꯅꯤ ꯀꯩꯗꯧꯔꯒꯦꯕ ꯏꯆꯥ ꯊꯣꯛ ꯀꯩꯗꯧꯔꯒꯦ ꯃꯃꯥꯏ ꯃꯅꯨ ꯀꯩ ꯀꯞꯄꯤꯅꯣ ꯃꯌꯥꯝꯗ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯑꯝꯇ ꯏꯆꯥ ꯊꯣꯛꯁꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯑꯩꯅ ꯉꯁꯤꯗꯤ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯄꯤꯔꯒ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯉꯣ ꯃꯌꯥꯝ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯎꯇꯤ ꯊꯣꯡꯕꯁꯦ ꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯤꯗ ꯍꯥꯞꯄꯒꯦꯀꯣ ꯅꯠꯇ꯭ꯔꯣ ꯎꯇꯤ ꯊꯣꯡꯕꯁꯦ ꯁꯤ ꯇꯦꯡꯀꯣꯠ ꯃꯌꯥꯝꯗꯣ ꯇꯥꯁꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ Didi, lao. Hadi. Ito miyam, ay sila lele mathienje. Nana may jade tut ni. Kakunza. Hukom the beat. ꯁꯤꯗ ꯂꯩꯔꯦ ꯊꯦꯟꯗꯦ ꯍꯧꯖꯤꯛ ꯆꯦꯜꯂꯨꯈꯤꯒꯦ ꯃꯌꯥꯝꯗ आज हमारा वे ना प्रोग्राम है ना ये तो बस हो जाएगा यार ये आपके लिए सब कुछ हाँ रुको ये यार मैंने बनाया पता नहीं कैसे बनी है और ये ले वीडियो बना रही है आयो रे माँ Mama sa chak adum yam ai chak age ngasigi mathi ne kamai tudrong ne ngasidi la da ka chajai ne na la ka se mawon hi alla age ne ko ado chak age ko आप खाओ लाशिया आप खाओ सिना कोई मना के नहीं मचा नहीं या तीन गसे आता है 뭐 가만히 두비자. 이 짝짝이서 갸면 다데 시 안강들 라쇼 쭉 비디오 내려나 안티 이 짝짝이서 갸면 다데 흥브라 아기 어떤 거 되잖아 하we mẹ Ê xong rồi. Không. 어통보다. Không. Thì để lấy cái panis á. Nhăn cái máy đâu kia. Panis không được. Ai uti thong ba se lik thok re ba kwa nhớ được na ma cái tang chao re ai na cái tang lo re ma hau ding hau rồi mà sao
ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯂꯥꯗꯣꯏꯕꯒꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯗꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯆꯩꯔꯥꯎꯕ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯐꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯨ ꯏꯪ ꯇꯞꯄ ꯌꯥꯏꯐꯕ ꯑꯣꯏꯔꯁꯨꯅꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯅꯁꯨ ꯅꯤꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯥꯏꯖꯀ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯆꯥꯎꯔꯦ ꯁꯤꯗ ꯂꯩꯕ ꯃꯩꯇꯩ ꯆꯤꯆꯦꯅ ꯄꯤꯔꯛꯄꯅꯦ ꯍꯥꯎꯗ꯭ꯔꯦ ꯀꯣꯟꯅꯨꯡ ꯐꯦꯡꯅ ꯂꯣꯏꯔꯛꯄꯗ ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯏꯁ ꯆꯥꯛꯈꯨꯝꯒ ꯀꯩꯀꯥꯁꯦ ꯂꯣꯏꯁꯜꯂꯦ ꯁꯤ ꯐꯦꯡ ꯂꯣꯏꯔꯁꯦ ꯊꯝꯃꯦ